Hauzik thokliba irang asna maram oiraga Churachandpur More amadi Kangpokpida changbangam dana leiriba sing athubada changhanduna irang asi nemtharaba matungda CBI na thizin hunjinbagi thabak chathahanbiu haina Kwakaithal thonozam laikai makha nupi khutki president Thongam Kombireina phongdoraklei Kwakaithal thoksom laikai meira paibina sinduna Kwakaithal thoksom laikai community hall da pangthokpa paugi mi phamamada wafamasi phongdokladuna makna makhatana hai Megi tang ahum dagi thorakhiba irang asiga mari lainena haukiba tha kharagi mamangda Kwakaithal mayai koibida kuki phurukini haiba nupi amagi asiba haksang leiramba miyamna thengnakhi thokriba thodok adugi matangda Kwakaithal thonawjam laikaigi miyam karisu khangde thodok adugi matangda hojawjuk CBI na thezeliba asigi damak thagatli adubu CBI na thujin bagi thabak chachari bani haiduna ngahak leitana laikai asigi miyamda otnai bagi thabakti tawhaningde CBI gi thongasna laikai asigi miyamda mi paiba amadi akiba phawhale CBI ne laikai asta thigatliba asigumna maitai phuruki mahiroi kya thiba khangdana laiba asida su CBI na thigalabadi hena nungaigani haina makna makhata phongdorkhi amakhak sumai tawna china tadana leire habadi khoi tai adu natabida atopa khoi si adu dagi maramda kainta khangju khangde uju ude aduga CPI gi mine na khara la aga hanjin khoi ji da tigat pi na khoka pi na aduga daga na mayam ngang pi na khopi na tawbi rei hangbi rei tigat pi be du bi damakta di aina mayam thagat jari aduga khoi da sumai tawna yam toina tigat pi ba khoi da to cha tawbi ba che machi ta cheng na harawada imadi tawhanning de maramdi khoi ta cheng na khangjada ba cheng bani adui charukpudi leibaki chiriba nariba ichasing thibam jabam khangdadana leiriba kholiba machigi ju khara chigal handingi ai mota